Ngasiphongkiba tungan Manipuri siphongsinga masum thokiba thawdo wathoksingdagi maruoibi I pausing miyamna thamjagi ahanbada ngasiphongkiba naharul thawdang pauksigi editorial miyamna special content moina miyamna ahanboina lokasarga thamjagi CM Biren Leirambagi Kuki singa Manipur Wajao Ngangba Ngamjaribani Haukiba me ahumdagi Manipur thokliba kanglup anigi irang asida Kuki singa ngasi Manipur Wajao Ngangba Ngamjaribasi CM Biren gi mapalnani haibada haiman mathoklai Manipura Furup Kuntraga Marina Kundazara Sumita in a Furup Ataidigi Masin Karahian Karigumba Taudo Matokana Tragana Wapam Ama Pongdok the majority na Kudong Sabala we had no connect. Dashing body Toklibi Iransi NIA CBI and a single Tizin Meda Mapalam Digi Sang Cookies Okulai Pibishing Manipura Kundariba Koki Lalha Wishinga Pulaga Sataba Lal Nihabisi make sing the Kangarakli. Manipur Minister Nangtoma Biren Levash the Mausagi Kal Karakpa Reserve Police ki lamgi saruk sing kok thok tuna popi thaba thinglakpa niamla na yum kai sajilakpa sing eviction tawbana singba thaba kya pekhalakpadagi Kuki singna makoi gi mayokta landarakpani haina laukibani thoklibe irang asida ngasi phawba minister na wa ama phawba mitei gi favor haiki palaitri Kuki singna leptana numai kapslakpa yum kai thugairakpa posai huranbe kya satharakli matam sana thingba yarambani Adubu minister na Kongtang ama hek lokolakpada mitegi misang sangduna communal nai haikini haiduna ngasi phawbur mitei singoina saiduna faduna lakibani aduga amaromda Mizoram gi minister Zoram Thangadi magi board khara phangnaba minungsi usinaduna Manipur gi jau Kuki singi misang de leptuna Manipur gi minister hunduna ngangba mitei singbu saiba kya tawri Sangbidan gi niyam gi wangba Manipur gi Kuki MLA tarabo Mizoram da kauduna mipam pangtokpa Manipur gi mayokta warep lawba kya tawri Phibam asida Manipur gi minister na Kuki MLA gi mathakta akan mathapok lokatpa yabani adubu amaga nungsinana leiba sana sinana leiba pambadagi ngasi fawba Manipur gi minister na Kuki MLA tarabo themduna laki ngasi maksu themli phibam sida jau Kuki lalhawba singamadi ITLF na Manipur gi minister N Biren lauthokadabani haina demand tawribese angapa phawi ta sengna hairabada kanagumba masagi mazati gi khandaba miwe mana minister oiramba tarabadi me ahumdigi kulai paiduna mitegi kulsing thugaiba laisang sing thugaiba mi hatpa kya tawriba Kuki lalhawba singbu paktakna operation chathaduna muthatlamba yabani adubu miyam gi khanba Maki prajabu nungsibagi gunchen minister ama oibana ngasi phawbud miyamna nupa thokti haina sairabasu tuminna khangduna irangse lusinana bohona duna lakibani haukiba July 3 tera tongbram lekai digi hijam linthoi ngambi amadi tagyel kolom lekai digi hijam hemanjit kauba mairu ani mangkibagi matangna su minister wa amata ngangdana aranba tawba Kuki singbo asumbo maikai lakadra haiduna yengdun lakibani Adubo mahairu anidu minungsi yauduna tamthina hatok pikrabasu minister na maduda senariba miyoising central agency sing ngaidana masamangna faduna serak piramba yabani adubo communal oiba minister ni haikini haiduna misai kya am tarabasu tumina khangduna laki hiramasida yenglurabadi minister N Biren si Kuki singi godfather ni haiba phawiyai Mitei sing minister gi mathakta Kuki lalhawbu sing mathakta action lokotpa ngamde haiduna pendaba kya phongdokpa lekre tampakta mitei sing khongjang sangsinba matamna security force sing tamthina miyot minai sathaba kya thui amaramda sing da Kuki sing khongjang sangsinba matamda security sing karimata tawdaba makhoiga pullaga leiburi state asida thoklibi irang ase laksinana ba central paramilitary force lak amarom amadi state force sing ngakseli Kuki singi kudong sana bagi damakta helicopter service sing salai Amoram da mitei singi di national highway sing Kuki sing economic blockade tawduna sathok sin handri sarkarna su nampuda blockade ase hangdokna bhonadri hek nampuda hotna rubda communal naiba minister ama oina ongadori asigumba miyam gi minister ama na leibak ngakpadagi Kuki singna makhau pongna lawba khongba ngamjaribani tasengna Manipur gi minister N Biren pamlibadi aikhoi masel amaga nungsi sanana leiminaba haukiba thawdoksing kauthokna duna aikhoi masel amatu oina leiminaba habisini aigi haiba apikwa wakulon du thadolaga apunba Manipur ama sakatminasi haibisi minister gi manglani handaki irang asigi matangna minister gi thawong asidi English gi pawrowda hairagana silence is golden haiba thokli hanasu editorial sin makhatana supali atopa pawmana mi pham pangthokna bo hona bod operation sa tharakpadigi pangthokidre
Youths of Manipur yom na sinduna ngasi pasoi part 2 mayai lekai da hauzuk thok diba irang asigi mari leina mi pham ama pangthok na bohot na ringai ma pham adu da combined force ki team ama laktuna combing operations sa tharakpana mara moiraga mi pham ama pangthok pa yakidre masigi matang Youths of Manipur gi member amana phungdokhibada lamdam masigi tungan tungan ba constituency ta leiriba naha sing punsinna ba naha sing goeba mi pham pham ba kudingi laingana police thajinduna thugaina bohot na ribasi democracy satpat leba sigi lisala India gi citizen am oina ekoi gi punbigi hak leitrabra khulai pai da samna leiba naha sing amat oina punsilaga isil ina oibagi nungsina ba mari sagasagi haiba fawda ayaba pidraba lamdam amani haibida hanman mathuklai Masida lamdam sigi miyamna lusingba singi wa taraga tumina laithokliba si isagi yumda yawraktri haiduna laithoklibra natragana masa mathanta loijakhigani haina leidibra haibisi khandab yaraktre aikoi punsin si haibada punsin begi wakhal sienma ngamdribasi kari maramgino aikoi punsin hawdaba tarabadi aikoi gi tungi lambi lairaroi haina su phongdokhi makha satharakpo oina to papamna yamlaba senpham haina thokre haina Search warrant tokiba sanjogi case PCA ki court khanaragani Government ko ebi yamlaba sentham lupa crore amaga lakh yankhai mathoiga lising nifuga humdoi gi subni gi humdraga mari rom lana sizna khre aidana Sengmai police station search warrant tokraba matung CBI Anti Corruption Bureau ACB Impal na investigation sathaba horakiba Kangla Tongbi branch post office ki postmaster oiriba Kangla Tongbi Mantri Bandagi Ngairangam Sanjoi Sai Nifugatru Apopal Lakidrava Birmubi case special judge PC Act Impal West Makhatana proceeding Satanaba Sizem Impal West na Khankre Government ki Yamlava Senbam Lana Sezinakre Haiduna Kangpopi Sub Divisionals Post Office ki Inspector na Sakmai Police Station na complaint na malakaki complaint atu digi Sakmai Police Station mamang segi Jun Kungani Thuida FIR register tawduna investigation sataki Investigation to the government of Manipur na sahi sigi July kuntraga mathoidu official notification thoktuna case asibu CBI ACB Impal na investigation sathana na bakhalaki Sengmai police station satharakpi investigation adu gumari ledana Kangpokpi sub divisional post office ki inspector na police ta thamlaki bu wafamdi branch post office ki post master Sanjoy Sina hauki bisai English ngani ga taraga mapan gi me kundagi English ngani ga kunga matoi gi December kungani fan fawba branch post office asida mathau torongkip postmaster sina mathau toringe manu asida lupa crore ahunga lakh nifuga mariga lising kunga mapan ga sahunga yankhai ga manga rom government account la leramki adubu lupa crore aniga lakh mariga lising taraga ni thoiga samapan ga marfuga tarukna Sakmai post office ki khaklaga thamlaga lupa crore amaga lakh yankhai mathoga lising nifuga humdoiga subniga humdraga mari rom sina sanjoina government account gi account asida hapsilamdana lauthoklamane hari Sakmai police station satharakpa investigation gi sahi sigi September 13 da 21 asigi mayumda search warrant tokre police na search warrants tawkhibigi complaints report September 13 da CGM Impal West na khaki masigi makha tarak poina superintendent of post Manipur division lan khalakpa application amadigi CBI ACB Impal na case asibu investigation satharakoni CBI na case asibu investigation satharakliba si Prevention of Corruption Act 1988 Amendment 2018 gi section 13 clause 1 clause A gi makhada case asibu special judge PC Act Impal West asinanaba CBI na CGM Impal West haijaraki CBI gi player dubu CGM Impal West na taraba matung case asigi makhata ba proceeding sing special judge PC Act Impal West khananaba CGM Impal West na case transfer tawre haidana open court laukthokre ri makasa thajarakpo oina ngasi phongkhibuna hadrol gi thaudang pauksi asimaktagi editorial page ani subalaimai digi lakhusaraga special content amoina lakhusaraga na mayamda content amata ga thamjaramge Kuki Singna Chief Minister pham thadokadabani hairakliba miyamna summi amasum lali miyamna khangminaba matam oire Ragumani ningthauja Sayi sigi me ahumdagi Kuki narco terrorist singna sahi lisingani hendagi puari leiraba maitei sing yamna minung siyaudana landaraktu na maitegi yung kya mai thadoktuna samjaraba misam kya hatopi hiba kayamana soinaibu henba yumda yoksaba sasan kya nongmaina kaptuna halaga sakiba masidanatana maitei singna pukri da yok nga fabu faduna satokiba sai kya gi mamangdagi lau singubagi thabak tawduna laklaba mafam kya lau singubu yahandana ngak leitana nongmai bomna singbu toina kapsingdana maitei singda leptana landarakli Manipur
मखोई लमनी हाइदुना तोंगान एडमिनिस्ट्रेशन तालकली चुमना प्रजा सिंह तानबदगी हेंदोक्तुना मियाम की मिहुत ओइरिबे एमएलए तरास योक्सिंदुना अचौब वाथो ओहली मखोइना तालिब दाबी एसि करिगिनो हाइन हंगबदा मदुगी पाकुम ngasi फावबो लेते हाइबे याय ngasi कुकी सिंह मणिपुर खुंदा सिलकलिबा मफम सिंह असि अमुक्तंग हंगन यंगबियो सुसामपुरदगी साइकुल फावबो नोंगसुप सिंगसांग परिंग असिदा हाना लेरमदब मफम क्या जंगल कोकथोक्तुना लंबी सेमजिनबा कदाई कदाईदगिनो लाक्लगा खुंदा सिलकली अदुगा सजिक्तगिना कक्सिंग खुनाउ नापत तंगजेंग फावबो तासिलकलिबा हाना लेरमदब क्या ngasi मसिंग थिंगमदना खुंदा सिलकली अवांगलोम येंगबदसु येंगंग पोकपी एरिया सिगा ताइनरिब कुकी खुलमसिंग थिंगमदना लैरिबसि करम मतमदगी लेरमनो इखंग खंगौदना तासिलकलिबसि मतम साना कंट्रोल तहौदबदगी असुम हेंजिलक्तुना आइखोय इरमदमसि मखोय लम ओइरबोय निंगदुना आइखोयदा लांदारकलिबनि मखोयना लाइसिनबद करियमत हाइदबदुदा अदुबो हौजिक मणिपुरगी इकाय खुमनजरिबि एन बिरेन मिनिस्टरना सिंगी लमदा सिंगमसुम तमानना सखोतरबदि मणिपुर सखोतप यारोय हाइदुना थबक पाइखलकपदा हौगलकपदा सिंगद लेरमलिबा फिबमदु उबदा अंगकपा अमा हाइबदु ओइदुना लेरमखि लैंगा के याब याउदुना आइन काइन सिंगी उवा क्या तुमन यंथतुना असौबा असोंग जंगल क्या कोकथोक्तुना पॉपी पमी थरंबा युम कै क्या सजिनबा मथोंग मरम खंगदना लंबी पंगसेम सेमदुना लेरम क्या उबदा ngasi पालिब लेंगाना कंट्रोल तोनबो होनरकपा लानिना लेंगासी फते महाक पामदे हाइदुना कुकी एमएलए तरामसुम कुकी नरको टेररिस्ट लोइनना मथोंग मरम खंगदब कुकी नहारोल क्या मिनिस्टर फम थादोकदबनि हाइबसिनि मसिबु सुम्मी अमसुम लाली हाइबसि मियामना खंगदबनि कुकी नरको टेररिस्ट अहानबद सेपरेट एडमिनिस्ट्रेशन पीगदबनि अखोय मितैनो ओटपिरे नैबिरे सिनि अदुना मखोई तोंगान सेपरेट एडमिनिस्ट्रेशन पीगदबनि अनिसुबद लान असिदा भारत लेंगाना सिफाइसिंगना मखोई मतिंग यामना चावना पांगबगी मोंग उबदा ngamladaboi khanduna union territory oina tankhalakhli पृथ्वी सिंथुना ओइदबा अरानबा हिस्ट्री क्या सेमजिन्दुना पृथ्वी की लेपाक सिन मथुना सतुना मतेंग खोमलब मतुंगना मपांगल कनखतुना हौजिक्ति कुकी लेन हाइब डिमांड अमुक ओनथरक्तुना सेंटर गा वरी सारी यामना माइ पाकना संगसिलि हाइदुना यामना मखोपु नांगली मसिदनी मणिपुर की मियामना हाइफम खंगना सेंटरना करम अरोन एजेंडा लेरबगी हाइना मियामना लाउनरिबसे अमरोमदना खुलाई पाइजदबा सही अमा सागदबा मसामसु मै मसिंग तमनबद सिजनरीब लौ इंखोल युम फावबो मै थादोगली अमसुम इतततना मितैगी खुलसिंग नोमै कापलकली मसिदनी अमुक हेना मियामना सममनदुना इरांग हौरिबसे तंपाक्ता बंकर अमता लेत्रे खुलाई क्यास फोख्रे मदुरगी खुनगाक्सब फावबो फाबो पुनबो यावरे सिंगदना सेंगना नोमै पाइदुना बंकर सादुना लेबा नुपी अंगांग क्याना लंबी सड़कता थोक्तुना प्रोटेस्ट तौबदा करिसु हाइदबा तमदना फूब सैब क्या तौदुना आसु अपन मदि फावबो यावरे सुमना सिंगमसुम तमदा खेनबा तौबसिदनी मियामने हेना खुइरांगलिबसि हाइबा स्पेशल कंटेंट सिंग मैमना थमजगे मकासा थरक पोइन इस्टेल एक्सप्रेस तगे तो पॉपन सुचांपुर मैतेगी युम तखाइबसिंग एफआईआर पानगदबने हंदक सैगी ओइना निंगोल सकौबा मदि मखलमतगी कुमै हराउना सिंगबा अमदा तौबिदनबा यूनिवर्सल्स मदर ऑर्गेनाइजेशन की प्रेसिडेंट मोइरांगथेम सरोजिनी ना फोंदोखरे ngasi nongpok sanjenbam khunogi community hall da nongpok sanjenbam gi laikai mari na sinduna pangthokiba miyam gi mifama madam ma makha taraduna hausuk tawriba lala se loibena thri miyam na mikup na homsingna lantheng minasi kautuna kuki gi asiba haksang lona ba thorang toriba kuki singna hatkraba aikoi meite gi haksang singa du aikoi da sinnaraba matungna lawya gani इरामदम सिगिदमक थोलकलिबे इसासिंगना पुनसिन्दुना पॉलिटिकल गोएबा वारी सानदुना इंग तप्पा पुरकना बहोनबा मथौ तारे हौजिक लौ लोकपा मतम ओइरगले सिंखोंग सिंयादा लरिबा लौसिंग असि लोकनबगिदम स्टेट फोर्स मतिक जाना ngahhanduna ningthina lokhanaba sindiu tampakta khonggatlibi isasingi khulai lokhaliba sumna singdagi su lokhatuna thakmanaba lamdam mam ohensi susampuda kuki singna maitegi yum sing tem khaikiba singi matakta FIR pangadabne ngasigi mifamudura sarugyakiba maira paibe mana phongdokibada hauzik tha manga helaklaba lan asina maram oiduna lamdam asom lairiba khulsing asi wabana khamthengle lan horakpa matamda minister MLA sing laktun awara pa khudimak pigene heramkiba dubu hauzik phaw karimata pirakpadi lairadana lakhusu lakhidre haina pendo phongdorakli amaromdana Indo Myanmar free movement regime kakre minister Ranjan Sanga express tagi to pamaruiba paw khra namu central government ki ayaba lawduna state government na Indo Myanmar border more Myanmar housing free movement regime FMR ka khre haina
Health and Family Welfare amasum IPR Minister Dr. Sapam Ranjana phongdokre. Minister Ranjana wafam singa si Imphal West District ki manung janba Moidang Pokta Khoyumaitei Divine amadi Village Volunteer Force Moidang Pok ani na puna sinba nomigweba Public Convention amada phongdokibani. Public Convention adu guest ki warol pira duna Minister Ranjana hai se Minister N Biren lusing Manipur lenga sin Manipur amas lamdam masik yellow missing kanana ba kana khona duna lakti. Masigi manung sana matam kyagi mamang nagi lamdam masiki miyamna तांदुना लाखिब इनर लाइन परमिट ILP सिस्टम से खरगी ममंग प्राइम मिनिस्टर नरेंद्र मोदी मदि होम मिनिस्टर अमित शाह मणिपुर कंजन पिरख्रे हाउजिकसु मणिपुर मिटोप संगसिलक्तनबगिदमक्ता अखनब थौरांग अमा ओइना सेंट्रल गवर्नमेंट की अयाब लौदुना स्टेट गवर्नमेंट सिना मोरे मणिपुर ग थंगनब इंडो म्यांमार बॉर्डर की सरुकता सही खरगी ममांगगी सतनरकपा नकलनिगी मियोइसिंगना इंडिया अमसु म्यांमार किलोमीटर 13 सांग मपम फावबा सांगतुक संगसिन याहलंबा कांगलोन FMR adu kaktuna border sida mitop sangdanaba hotnari hainisu Minister Dr. Ranjana phongdoki Manipur da lairiba illegal immigrant ki issue ko honana state asida NRC update tawnaba amati kilometer sahunga maudra sangna Manipur ga taina Indo Myanmar border gi ahang area singda fencing khabagi thabak sathanaba khongthang sing lokhatpa hore hainisu mana phongdoki Minister Ranjana hai say sigi me ahum digi horakhiba Manipur irang si ahanbada miyoi khrana United Nations lana pauthoktu Kuki amadi maitei singi marakta amadi Hindu amasum Christian singi marakta thokpa narrative amada puthaduna laklambada haujikti masi external aggression yawba Manipur amadi India thugaina basinba lalongni habisi khangnakre haujiksu irang asi Kuki singi amasum maitei singi marakta thengnaba lana ti haina makna phongdokladuna masi mapanagi sanglakpa Manipur thugaiba pamba kangbuga Manipur kanba pamba kangbugi marakta thokpa issue naki Manipur asi India gi phajakraba state amani haina Minister Ranjana phongdokladuna state asi integrity ke handana thamba haiba sing asi ge amadi tungi mirol gi damak yamna maru hanis phongdoki adu haujikuina di myam pau sumatang se lusinjarage masu myam puna no update ngai mina channel sigi mekedi myang famnus makata na thamjari